ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏꯕ ꯇꯣꯄꯤꯛ ꯑꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯩꯈꯣꯏꯒꯤ SSY ꯁꯨꯀꯟꯌꯥ ꯁꯃ꯭ꯔꯤꯗꯤ ꯌꯣꯖꯅꯥ ꯍꯥꯏꯅ ꯈꯪꯅꯕ ꯁꯦꯚꯤꯡ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯪꯅꯕ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝ ꯑꯁꯤ ꯀꯅꯥꯅ ꯍꯥꯡꯕ ꯌꯥꯏ ꯍꯥꯏꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄ ꯃꯤꯁꯤꯡꯅ ꯍꯥꯡꯕ ꯌꯥꯏ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯐꯥꯎꯕꯒꯤ ꯑꯩꯈꯣꯏꯅ ꯃꯆꯥꯅꯨꯄꯤ ꯑꯃꯃꯝꯒꯤ ꯇꯣꯉꯥꯟꯕ ꯑꯦꯀꯥꯎꯟꯠ ꯍꯥꯡꯕ ꯌꯥꯏ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯒꯤ ꯆꯍꯤ ꯀꯌꯥꯗꯩꯅ ꯀꯌꯥ ꯐꯥꯎꯕ ꯑꯦꯀꯥꯎꯟꯠ ꯍꯥꯡꯕ ꯌꯥꯏ ꯍꯥꯏꯀꯥꯟꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯆꯍꯤ 1ꯗꯒꯤꯅ ꯆꯍꯤ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯉꯥꯡꯗꯨ ꯆꯍꯤ 1 ꯍꯦꯛ ꯐꯥꯕꯒ ꯑꯦꯀꯥꯎꯟꯠ ꯍꯥꯡꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ꯫ ꯌꯥꯝꯂꯕꯗ ꯑꯉꯥꯡꯗꯣ ꯆꯍꯤ 10 ꯐꯥꯎꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯤ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟꯠ ꯑꯁꯤ ꯍꯥꯡꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯔꯦꯠ ꯑꯣꯐ ꯏꯟꯇꯔꯦꯁꯁꯤꯅ 8%ꯅꯤ꯫ ꯍꯥꯟꯅ ꯃꯃꯥꯡ ꯆꯍꯤꯗ ꯑꯣꯏꯔꯝꯕꯁꯤꯅ 7.6%ꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯟꯇꯔꯦꯁ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯞ ꯗꯥꯎꯟ ꯈꯤꯇꯪꯗꯤ ꯂꯩ, ꯑꯗꯨꯕꯨ 7ꯗꯒꯤꯅ 8 ꯐꯥꯎꯕꯒꯤ ꯃꯔꯛꯇꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯥꯛꯏ꯫ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯀꯌꯥ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯤ ꯏꯟꯚꯦꯁꯠ ꯇꯧꯒꯅꯤ ꯍꯥꯏꯕꯗꯤ ꯗꯤꯄꯣꯖꯤꯠ ꯇꯧꯒꯅꯤ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ 15 years ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯤꯔꯁꯨ ꯌꯥꯏ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯤꯕ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯥ 1, 2, 3, 4 ꯊꯥ 4 ꯐꯥꯎꯕ ꯊꯤꯔꯦ, ꯑꯗꯨꯒ ꯍꯟꯗꯛ ꯃꯊꯪ ꯊꯥꯗꯤ ꯐꯔꯛ ꯇꯥꯔꯦ ꯀꯥꯎꯔꯦ ꯈꯜꯂꯁꯤ, ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄ ꯊꯥꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯦ ꯊꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯇꯧꯕꯇꯕꯨ ꯆꯍꯤ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 150ꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯗꯤꯄꯣꯖꯤꯠ ꯇꯧꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯒꯤ ꯗꯤꯗꯛꯁꯟ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯄꯩꯁꯥ ꯀꯛꯊꯣꯛ ꯀꯛꯁꯤꯟ ꯈꯔ ꯂꯩ, ꯃꯗꯨ ꯂꯩꯇꯅꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯩꯁా ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 150 ꯊꯤꯕꯌꯥꯏ, ꯑꯗꯨꯒ ꯆꯍꯤ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 150 ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯃꯕꯗ ꯂꯨꯄꯥ 1.5 ꯍꯥꯏꯕꯗꯤ 5 lakhꯁꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯗ ꯊꯤꯒꯗꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯃꯕꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯊꯤꯔꯤꯕ ꯄꯩꯁꯥꯗꯣ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ 1.5 lakhdꯒꯤ ꯍꯦꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯃꯦꯆꯨꯔꯤꯇꯤ ꯑꯣꯏꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯦꯚꯤꯡ ꯁ꯭ꯀꯤꯝ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯦꯆꯤꯌꯣꯔ ꯑꯣꯏꯒꯅꯤ, ꯂꯧꯊꯣꯛꯄ ꯌꯥꯔꯅꯤ ꯍꯥꯏꯀꯥꯟꯗ ꯆꯍꯤ 19 ꯁꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯑꯒ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ꯫ ꯑꯗꯨꯒ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟꯠ ꯑꯁꯤ ꯍꯥꯡꯕꯗ ꯀꯔꯤ ꯗꯣꯀꯨꯃꯦꯟꯠ ꯆꯪꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯄꯣꯛꯄꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ, ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯅꯦ, ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ID ꯄ꯭ꯔꯨꯐꯅꯦ, ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯒꯤ PAN ꯀꯥꯔꯗ ꯅꯠꯇ꯭ꯔꯒ ꯚꯣꯇꯔ ID ꯀꯥꯔꯗꯅꯆꯤꯡꯕ, ꯑꯗꯨꯒ ꯑꯦꯗ꯭ꯔꯦꯁ ꯄ꯭ꯔꯨꯐ, ꯍꯥꯏꯔꯤꯕ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯁꯤ ꯄꯨꯔꯒ ꯃꯅꯥꯛ ꯅꯛꯄ ꯄꯣꯁꯠ ꯑꯣꯐꯤꯁ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯕꯦꯡꯛ ꯑꯃꯗ, ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠ ꯕꯦꯡꯛ ꯑꯣꯏꯒꯦꯔꯥ, HDFC ꯑꯣꯏꯒꯦꯔꯥ, ꯃꯔꯤ ꯂꯩꯅꯕ ꯕꯦꯡꯛ ꯑꯃꯗ ꯍꯦꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟꯠ ꯑꯁꯤ ꯍꯥꯡꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟꯠ ꯑꯁꯤ ꯍꯥꯡꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯅꯤ, ꯀꯌꯥꯝ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯩ ꯃꯤꯌꯥꯝꯗ ꯇꯥꯛꯆꯔꯛꯀꯦ, ꯌꯦꯡꯁꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟꯠ ꯑꯁꯤ ꯍꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯡꯉꯦ, ꯑꯗꯨꯒ ꯑꯩꯅ ꯊꯥꯒꯤ ꯂꯨꯄꯥ 150 ꯊꯤꯔꯦ ꯈꯜꯂꯁꯤ꯫ ꯍꯥꯏꯔꯤꯕ ꯆꯍꯤ 15ꯁꯤꯗ ꯑꯩꯅ ꯊꯤꯒꯗꯧꯔꯤꯕ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯑꯁꯤ 45,000ꯅꯤ ꯑꯩꯅ ꯊꯤꯈ꯭ꯔꯤꯁꯤ ꯆꯍꯤ 15ꯁꯤꯗ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ, ꯆꯍꯤ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯍꯤ 19 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯐꯪꯒꯗꯧꯔꯤꯕ ꯏꯟꯇꯔꯦꯁꯁꯤꯅ ꯁꯤꯅꯤ, ꯑꯗꯨꯒ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯩꯅ ꯊꯤꯈꯤꯕ ꯄꯩꯁꯥꯁꯤꯅꯦ, ꯑꯗꯨꯒ ꯃꯣꯏꯅ ꯄꯤꯔꯛꯄ ꯏꯟꯇꯔꯦꯁꯁꯤꯅꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯅ ꯐꯪꯉꯤꯕ ꯄꯩꯁꯥꯁꯦ 1,34,860ꯁꯦ ꯐꯪꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ 500 rupees ꯍꯥꯏꯗꯤ ꯊꯥꯒꯤ ꯂꯨꯄꯥ 500 ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯑꯣꯏꯔꯒꯗꯤ, ꯑꯩꯅ ꯆꯍꯤ 15ꯁꯤꯗ, ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯆꯍꯤ 15ꯁꯤꯗ ꯃꯣꯏꯗ ꯗꯤꯄꯣꯖꯤꯠ ꯇꯧꯈꯤꯕ, ꯏꯟꯚꯦꯁꯠ ꯇꯧꯈꯤꯕ ꯄꯩꯁꯥꯁꯦ 90,000ꯁꯤꯅꯤ꯫ 90,000ꯁꯦ ꯏꯟꯚꯦꯁꯠ ꯇꯧꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯔꯤꯇꯔꯟ ꯑꯣꯏꯅ, ꯏꯟꯇꯔꯦꯁ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯐꯪꯗꯣꯏꯁꯤꯅ 1,79,730ꯁꯦ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯃꯦꯆꯨꯔꯤꯇꯤ ꯑꯦꯃꯥꯎꯟ ꯑꯣꯏꯅ ꯆꯍꯤ 19 ꯁꯨꯕ ꯃꯇꯝꯗ ꯂꯨꯄꯥ 2,69,830ꯁꯦ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯂꯨꯄꯥ 1,000 ꯗꯤꯄꯣꯖꯤꯠ ꯇꯧꯔꯕ ꯊꯥ ꯈꯨꯗꯤꯡꯒꯤ, ꯑꯗꯨꯒ ꯆꯍꯤ 15ꯁꯤꯗ ꯑꯄꯨꯟꯕ ꯑꯗꯣꯝꯅ ꯗꯤꯄꯣꯖꯤꯠ ꯇꯧꯈꯤꯕ ꯄꯩꯁꯥꯁꯤ 1,80,000ꯁꯦ ꯗꯤꯄꯣꯖꯤꯠ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ ꯏꯟꯇꯔꯦꯁꯅ ꯀꯌꯥ ꯑꯣꯏꯔꯦ ꯍꯥꯏꯀꯥꯟꯗ 3,59,454ꯁꯦ ꯏꯟꯇꯔꯦꯁ ꯑꯣꯏꯅ ꯐꯪꯒꯅꯤ ꯑꯗꯣꯝꯅ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯅꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯃꯦꯆꯨꯔꯤꯇꯤ ꯑꯦꯃꯥꯎꯟ ꯑꯣꯏꯅ ꯑꯉꯥꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯍꯤ 19 ꯍꯦꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯐꯪꯂꯤꯕ ꯄꯩꯁꯥꯁꯦ 5,39,454ꯁꯦ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯊꯥ ꯈꯨꯗꯤꯡꯒꯤ 5,000 ꯗꯤꯄꯣꯖꯤꯠ ꯇꯧꯔꯕ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯆꯍꯤ 15ꯁꯤꯗ ꯑꯗꯣꯝꯅ ꯗꯤꯄꯣꯖꯤꯠ ꯇꯧꯈꯤꯕ, ꯏꯟꯚꯦꯁꯠ ꯇꯧꯈꯤꯕ ꯄꯩꯁꯥꯁꯦ
9 lakh ni 9 lakh sigi interest oina akhoi kaya oina phangni hakanda 17,97,248 se akhoi da interest oina mu phangani aduga maturity amount oina aroibada akhoi phangni je 26,97,248 haibi aduga kaigumba adumna tha amada 12,500 se invest to matamda aina sahi 15 je invest to lo paisa si 22,50,000 je aina invest to khrabane haiba invest to kibagi interest oina kaya phangni hakanda 44,93,119 je aina interest oina phangani aduga maturity amount oina aroibada 67,43,119 je akhoi interest maturity amount oina phangani haiba sempham sing asi sum yeng ba matamda aina tokriba invest ga laiba interest ga double gi chang ni hai saruk ani adum hena phangai hai tare aduna haiba account asi akhoi hangduna kana ba sing asi akhoi lobo yai adum account si kam kanda akhoi close tobani hai kanda kaigumba angang duna higher study sai time pass furoba higher study tobagi kano to puma tamda like high class 12 ga akhoi be natra basic graduation kai ga to puma tamda akhoi pai high pesa sigi 50% amadi akhoi lawthoga angang gi lai su tamda season ba yai aduga akhoi account se kam kanda close tobani hai kanda angang duna kaigumba lukung khungum bagi yawo pa ta ga di lukung khungum matamda haiba akhoi sigi maturity period ase akhoi si 21 years complete oya kanda long khongong bagi kero to kanda sigi pesa je akhoi maturity amount je akhoi withdraw to ba ya du ne buko aduna haiba sigi Sukanya Samriddhi Yojana account hai se hana central government da natraga state government da thabuk to mi sing di hana to no ba ma'am yom mani aduga akhoi gi thabuk akhoi thabuk to hudaba ado kana gumba akhoi laite ngamoi ga na khamba mi do aina khanjabada di sum loimong ngangmani khale akhoi nongma da sijina ri pesa ji di lupa chaniya khai chama ji di among da kaisu na te khale tham si di thagi na lupa chaniya khai yam jabada anga mi da tujam ba ya hai bane aduga thana thaje phak tai hai ta ju mathang thada ina lupa chaniya khai tujam ba ya aduga akhoi na pesa yam na tujali nge hayeng return je yam na phangi aduna adong adong khudong chaga dawa paisa do yengaga tha khudingi angang si ta tungjam biduna haiba saving scheme asigi account haga angang ni tunggi career semada long khungum magi oro ama oro paisa sing asi akoina season ba yagani account si haga angang ni damu ta koina hujudi yoina saving to samba je yam tangai phadaba mataba mo oire aduna mipung khuding mangna haiba account se suksui suidana hang biduna adong adongi sa ni tungi ya phana bidam mo sembada kanaba si video haina video si semjabani video sibu miam bai bitadi like comment share to biramu aduga channel asibu subscribe to ba sungsu suduna ko bigaro haiba savings ki machine akoina bank da chalaga tha khudingi thiba phal dai kholi hai ta di kamaina online da thigani haiba haibi matang do dom pam ngadi khangning lagadi comment da haibiro madu ga mari na ba video su sube sudara miyang khom da puduna laksage asigi di mata si sinjarage thaga chari